Lamdam Asigi Maraibak Lepkadaba Taranipan SUBA Lok SABHA Meekhal gi vote THADHANARINGEI CHEIRAK PAMDABA THOUDOK kaya THOKHIBA asi LAIBAK THIBANI ADUM OINAMAK Meekhal Asina Lamdam Asigi Maraibak Lepkhrabani na Masigi Tung Da Lakpa Phal Khudingmak Aphaba Oisanu HAINA Meekhal Asida Inner Manipur Parliamentary Constituency da Congress ki MIREP OINA LAMBA THENGNARIBA Dr. ANGOMCHA BIMOL akoijamna phongdorakli ngarang ahanba face ki pangthokhiba Meekhal adugi paudam piraduna kaisam thongda leiba Dr. ANGOMCHA BIMOL akoijamgi yumda pangthokpa paugi mifam amada mahakna wafam asi phongdokladuna hai lamdam asi karamba maikaida chathagadage haibasi Meekhal Asina Lepkhrabani adubu Manipurda amukta thokhidriba mawongda puwarida wari hongnaragadaba Meekhal ama pangthokre haibada haiman bathokloi Miyam na masa masagi apama mihut sing khanjanaba thorakpada thokhaningdaba thodok kaya thoklakpa asi laibak thibani proxy voting khakta natana vote capture tawbagi culture asi lamdam asigi tampaki mafam sing da fawba yosilakliba asida chenaba singna masana khangna singdokfam thoki polling bot singda Congress party ki agent leiramde haina miyam na chingdaramba adu agent leitaba natte makhoi buki hallaga namduna chingthokhibani Meekhal loikhrabasu hojik lamdam asi yamna luba fiwam amada leiribani haibasi ekoina wakhal khantaba chumgani ngasi Meekhal manungda chathakiba ka henba thawong sing adu lamdam asigi CSO sing laibaki damak yum thadoktuna lanthengnariba sing amadi miyamna condemn tofam thoki amadi maru phangna muthat changi nakal amaromda mahakna chatpa mafum khudingmakta fimu setpa miyoi kaya puduna chatli haina maral sizilakliba asi laibak thibani haina su mahakna makha takhi Aduga sigi oida padaba ngangba BJP gise misi kam usithawaida ba miyam je bhutne na khalabra khangdeba aina election tuga phimu setpa mi pura ikai jale aina chatpa godingi video su loina rangani mayam na aggressive oina ga tuga ge tawda na khamba gi video loina ine huje moina machin thijan naraga tawrei se oida padaba da ngangba masigi party se Aina khangada national level da English ta haige moigi my bap Delhi da everything khangnaba I think the BJP in the national level are far more civilized and mature than these people who are sitting as an opportunist and occupying state branch of BJP yawning amba lot of people who would like to join BJP will spit at BJP looking at these people who represent BJP in the state unit. Such kind of lies and blatant lies. Even the BJP headquarters and other state, I don't think they will do. Quite the chaukhata etta blatantly oidaba ngangbagi ama tawri se. Onjan naga press conference ka tawri je. All my activities I nanga sai thengnai du su mayam su tabiram ngani dana. Sino duty later si kanano officer in charge ang du in threaten ta we court thugai ka na hajan bi. Moina thajalakpa phimu sepa mayam du na ingon ga taiselak bi ko. Angak pane bato je nong ni waling ade minol nai khang hujik loin thadorak ade recording mayam leiba maira pai bi singa nungang da threaten toram bagi congress ta thada ganun toram badi lahori ba mayam je mobile phone na chai ram marak sida machin thiba ngami je kaino da mi usitaba ka we ba se